London asigi hojik oriba fibam asida Forum for Restoration of Peace Manipur ne sinduna tongan mafum kayada peace porok na pandam na miyam ki oiba meeting kaya pangthokna lagli masig manung chana prevailing situation in Manipur hariba hiram asida one day peace consultative meeting ama niwche kondaleba dimdai longrong mai village community hall dang si pangthokre miyam ki oiba mifum aduga mari lenana Forum for Restoration of Peace Manipur convener Ashang kasar na phongdokhibada lam khara dama Kuki singna sangsalakliba khongthang asi Manipur gi citizens ama oina landam asi ingna chikna tangdu leitana lemina si haiba Meeyamda puna lawminaba change Kuki singsu nakhoina taliba diman adu peace oina tanbiyu Meeyamda kihang khanghanba touduna nakhoigi apamba diman adu toubiganu Maitei singsu lamdam asigi majority oina leiba furu ama oina pendaba leiba kudimak ngaknaduna majority oina leibagi thaudang loduna athuba matamda peace poroknaba hotnasi hainasu nakal animota appeal tawki lam khara aduna miyoibagi punsida hena lubra athuba matamda lamdam asi peace poroktuna hanagum nuksisana na leminaduna chakotpa nungaiba matik chaba education piduna chakotporomda akoi puna sangsaminasi haina mahakna makhataki aduna ichina Kuki singna leader singna su phathabire hairaga pamba pandaba punamakto democratic form da chathabire hairaga da Manipur da akoi mahosagi punsi hanjanbada masi nakhoina su khanthabiyo decision lawbiyo haibsu akoina haijari ichina maitei singda su akoina appeal tawjabadi masi community amagi khakta nate haijaba taradi wakhan chauna khanbiraga akoi majority oiba group ki wakhalomda Manipur that Laiminariba Kanlup Kuntramari ki interest the Kale Heraga, Madugi interest the lobby rekanda, Akwe broad minded da, Karmina Tausera Hypose, Mipunumak Jati Kunimak the Tana Minaraga, Akwe Chino meditation is roll down the lobby Herakanda, Tuna, Akwe Atuba Matam the normalcy running a shanty lane, Honamina say hiding Aduga, Aquaking a simi pumps in the so Muka runner, Aquay pressure Pini, Piva has a Aquina. Manipur the Lariba Contra Marie Kanlup stakeholders in Sida Atuba governor na meeting ama kauraga masiki prevailing situation sigi tamakta marathon discussion ama tawbiba tawbiu haibase akoi governor da taksangani aduna ngasi koina sumaina Forum for Restoration of Peace na one day peace consultative meeting on prevailing situation haina every taka da chathari base yamna effective oiraga improve oina lay haibase akoina uba phangbagi thamoi nungi nungaiba mayam da su share tawjari